Ngara numida wairam phongkhiba panam pause adagi maruoba pau khara khangasadraga miyamda khudo tamjaki Independence Day boycott tawduna korkomna August 9 tote shutdown lokthokre August 9 India gi Independence Day tharam boycott tawduna August 9 gi ayu anganba pung amadagi numidang pung 3:30 fawba Manipur pumbada tote shutdown lokthokre aduma pu boycott asina medical electricity water supply, fire service, press amasung lining laisonga mari lainaba thabaksingdi konsiloi haide. Korkomgi Privacy Committee na thadorakpa cheol amada Manipur kangleipak ase awatpa amata leitana ningtamba nation state ama oina zahi 2002 mathakta aiba puari leituna palakhiba leibakning 1992 British na lausingkiba adunatana kanagi sumikha polakhidrei British ki makhada leirabasu kangleipa ki ngalingai de ki leiraklaba political status adu ikai khumnaduna Queen Victoria ne British India da tinsilhan ki de haide British loiram loikhrabada kumdalising maza mapan nipuga tarete ki nipuga mapalda Manipur kangleipak maningtamba leba oikhrabani masige lekngalon amade kanglup khudimaki miyo yauduna apunba lengak semki kumdalising magachama panifuguni pangi October 19 da Manipur da haba National Assembly mifamda Manipur gi constitutional head oikiba ningthau Buddha Chandrana Manipur gi pak chawba si square mile 1973 ni haiba wafam malem gi miyamda thamki Manipur bu India na namdu lausindringe mamangda chingtam anima amato oina pukchel tinana chawkhona pak chawraba lamgi lamkhai ga sagolnana himinarakhiba adubu singthaduna ningthau Buddha Chandrana 1994 gi August 19 da ningtamba Manipur gi ahamba National Assembly hawdokpagi warolda magi rajinite itihas amukta pagise kungamari ingda amuktang hangatse awangda khagi mamaiwaina siba sagargi sanakhong yawba khada ningthi thengba nongpokta nongpok ningthi dagi hawduna nongchup Chandrapur Kajarkonba magi lebak natra Haujuna square mile 1973 ni Manipur na mapal faringai matamda chingtam ani amata oirami masung tadaba Manipur na yeknaba punamak ngaktuna kumja 1993 fawba India gi lamda maitene British lengaki makhapon kharaba fawbada maningtamna panjakhibani Manipur na mikhapon khiba chingtam khaibung tanarakpadagi natra sai 53 British lengaki matam loikhre makhoi jatkre Haujikti chingtam ani khusamnaduna irebaki nungai fanaba hotnaminaba yare masung naidaba Manipur ni tinafam thokpana pukchel khojel amatu oina tinare chingtam ani gi wakhal amatani miyeng amatani ningthau Buddha Chandra gi waising asina haukiba matam amasung mahaki matamda Manipur karamba phibamda leirambagi haibadu yamna mayek singna takli haide cheol asina makha taraduna Universal France ki kanglol makhada kumjalising magachama panifuguni palgi June amasung July da pangthokiba mikhala aduna semkiba miyamgi lenga amadi Ministerial Council aduba India na namthak tawduna ingthau Buddha Chandrabu Shillong da landa aduna langoi chalaga Manipur gi ningtamba munbagi khoye kumjalising machamapan nifugama palgi September 18 da namduna lawki lising machamapan nifugama palgi October 15 da Manipur bu India na lamnaw lawkiba simak aphongba landaba aggression gi thabakni adubo Shillong gi thawdo adu 1994 gi September 19 gi Manipur gi National Assembly National Parliament mifamna ratify tawbagi mahuta satnaba yade haina warep lawki Indian Independence Act 1994 na Manipur amasung India animapu sab manaba ningtambagi thakta thaming India na Manipur bu namnaw loksingkiba ase malemgi satna kalol amade United Nations Charter Indian Independence Act 2A 1947 Manipur State Constitution Act MSCA 1993 Vienna Convention on the Law of Tragic asingasi phawba tekta kaidana lairi haina lawfam thoi haba wafam zerol asina thamlakli makha tarakpa pawda Sorepana August 15 da pung 12 gi General Strike lauthokre Socialist Revolutionary Party Sorepa kangleipakna India gi Independence Day numit August 15 gi ayuk pung 5 dagi numida wairam pung 5 phaba Manipur pumbada pung 12 gi
General strike lauthokre. General strike asina media loisang paumi singi mathau ana ayek furup ki lighting laichol gi thorom sing amade maheu lampo ki thabak sing konchiloi haide. Makhatara pa pauda lising machani pa mogdra ga mathoida sokno khiba Manipur ningtamlan furup amakha ki ningtamlan ate PPAM August araga humdoi athauba singi numit yomthong khudingda pangthokpiu lising machani pa mogdra ga mathoida sokna khiba Manipur gi ningtamlan furup amakha ki nate Manipur da yelamngai degi khunda minaraklaba furup punamakki ningtamlani hairaduna laklibo August araga humdoi athauba singi numit yomthong khudingda pangthokpiu haina People's Progressive Alliance Manipur PPAM na phongdarakle makatarakpa pauda Kuki MP gi wafam TIM yakidre Kuki MP Manipur kimna thadorakhiba aramba khana bhawba amasung miyam lana lamjinggadaba wafamsing thadau MP Manipur TIM na yakidre August arukta TIM gi miyoisingna Imphal wari sanakhiba aduda miyeng thamlaga Kuki MP Manipur na thokiba seol adu puari semdoknaba thadaugi yelaumi oibagi saktamda kahenaba amasung kanglupki irang thoanaba chatharakpa thawongni makatarakpa pauda Naga sing khongjang changsinaba lepnakhrei United Naga Council UNC gi emergency Presidential Council meeting na khongjang changsinaba warip laukhibaga loinana makhoigi khongjang amasung chathagadaba mawong matau numit 15 gi manungda lakthoknaba warip laukhrei Senapati District Headquarter pangthokiba UNC gi makhada leiriba Naga Tribe Hoho singi President sing mifam aduna lengangna makhoigi demand sing thabak to onthokpiraktabagi matangda khanagani haide Centennial Free Movement regime chana hallo amasung Naga ipa ipugi lamda ngamkhai sambal khaba yaroi haba demand tawraduna haukiba July 12 da Manipur government da numit kuni matam piba ultimatum ama pisingkhibani Makoina pikiba numit kunigi matam adu loiraba fawbada Manipur government amasung India government na free movement regime lauthokhiba amasung India government na free movement regime lauthokhiba amasung ngamkhai samal khabagi matangda hanadagi phirep hongduna leirakpadagi UNC naga miyamna khongjang changsinba haunaba wafam puthurakhibani kanaraba matungda emergency presidential council meeting asi pangthoknaba warep laukhibani makhatarapa pauda NNPG gi working committee na IM da maral kaya sirakle IM na pamlibasi Integrating Reserve Forest Lauraga Nagaland Manipur amasung Assam gi corridor bu control tawbani Nagaland khaktagi natana Naga furup ki tunga balupsinggi apex body amo odiba Naga National Political Group NNPG gi working committee na National Socialist Council of Nagalim Isaac Muiba NSCN-IM da akanba wafamsing phongdoktuna tunga ba maralsing pikhrei ngarang NNPG singi working committee ki makedigi thokhiba seol amana NSCN-IM na hauzik tawriba Naga singi warosin ama puraknaba nate natragana Naga gi federal Naga constitution natragana Naga integration gi dama honaba sunate hairaduna nalalufa asina tawriba singsi Integrating Reserve Forest khaktagini amasung Nagaland Manipur amasung Assam gi corridor singbu control tongnaba honaba khaktani haina su phongdokhrei